Laingaka suspension of operation Shu Chatnariba Kuki Militant Group Singi umbrella body ama oriba Kuki National Organization Kuki National Army gi Deputy Chief Thangmang Haukip Elias Thangpi masak khangdaba singna hana bohanaram lei thodo sing ngarang namdang pung mapanrom tabada Churachandpur district ki Kangwai block ki manung chanba Matizang village ta leiba masagi yumda thokibani hairi Impact News fangma pawda hariba tanjadu da Thangmang Haukip masagi yumda lei hairi Tanjadu da masakhang da bamiyoi khara laklaga yum aduda masing thingamdana nongmai round kaya kapsilambani adubu mahakamadi imong manugi miyoi singda asopan thokide hairi thaudo adugi pau tabadagi manak nakpada leiba khunja sing changsin narakpadagi masakhang da basing adu amambagi khudong jaba lauduna nanthoki hairi Amaromda thaudo sibu KNO KNA gi maikaidagi akan bamongda condemn tawbaga loinana Chenari bamiyoi sing militant group asigi office ta lakna bakhangalakli karigomba laktuna lankhre haina haizadrabadi thorakpa fafata masa masana pujagadabani hairakli